Khoisaonaraba maheiroo Phabak Chao High School so lonsinkhre. Imphal West District ki manung chana laiba Phabak Chao High School government ta oza ahum utilize tharakpagi manungda oza ani amuk hanna kakhibagi thawongbu yaningdaba fongdoktuna ngasi school asigi maheiroo so lonsinduna khongjang changsinkhre. School asigi maheiroo nupi macha amana fongdorakpada matam kayagi mamangdagi school asigi maheiroo oza awatpagi awaba mayoknaduna lakli. Maheiroo singi awaba khangbiduna handak Education Department na oza ahum utilize oina thabirakpadagi maheiroo lairik ningthina tamba fanglagani khanduna harauzaki adubu yamna laibak thibadi ngarang July tang 15 da Education Department gi Director na oza anibu amuk hanna school asidagi handuna lauthokiba asi karamba wakhalono masina takpadi school asida tamliba maheiroo bu Education Department na thawoibidaba manglasu yare haina khanbaga chap manare maram asina school asi kudaktagi solonsinbagi khongjang asi maheiroo na lokhatlakpani oza ani asi amuk hanna school asida thabiraktriba fawba so hangba yaroi kanagumbana hanglamlaba thoklabadi maduda thorakpa afafatagi daita so hanglamliba miyoi aduna pugadabani hainasu fongdorakhi Tam kayagi mamangdagi school asida oza watpagi awaba mayoknaduna lakliba maheiroo ekhogi awaba khangbiraduna oza ahum amuk hanna utilize oina thabiraki adubu ngarang July gi tang 15 da school asidagi oza ahum amuk Education Department amuk hanna lathokhiba asi karamba wakhalonda lathokibana masina takpadi school asida tamliba maheiroo ekhoibu manglasu yare haina khanba chap manare masina maram oraga ekoi school asi khudak asida solon sinjare oza ani asi amuk hanna school asida thabirakringai mamangda so asi hanglam bathok labadi so hangliba miyoi aduna school asida ka pumu pugadabani